KANGPOKPI AMADI IMPHAL West District ANIGI LONNABADA LEIRIBA PHAILENG LOMDAGI SEKMAI TUREL NONGTHOMBAND MAMANG LOMDA KUKI Khutlai Paiba Shingna Nongmei round kaya Kaptharaktuna attack Chatharakhre. Thaudo asigi matangda press na phangba paw amagi matung ina ngasi numitung matung pungkhai chatpa duwaida KANGPOKPI district ki PHAILENG chingthak lomdagi SEKMAI TUREL da thabak suba maitai singda atamnana KUKI Khutlai Paiba Shingna Nongmei kapsinduna attack Chatharakpani Nongmei makhola du tabada SEKMAI TUREL da thabak suramba sinmi sing thawai hingnaba chenaki haidi Pawasi hek phangbaga IMPHAL West District Police Commando gi team amadi SEKMAI Police Station team sing mafam aduda changsankhre haidi yamna ngaglibadi thodok thokliba mafam asida Assam Rifles ki personnel sing su duty taraga lei haidi matau karamna Assam Rifles sing leina KUKI Khutlai Paiba Shingna ifong na nungthil pobopta nongmai kapsilak libano haibasini thodo sigi matang the police ki makok thongba official singa paw phaunabada hairakpagi matungina hauzik mafam aduda henba force sing thomjina khre KUKI Khutlai Paiba Shing su makhata na nongmai kapla khidre police ki maike degi su akan section thorang lokhatli haina pausina makhatari simangda uriba pokle mani urije amajina hana moina mai thagi beke do makhada leirina hojek mayam se khanaga ga thawak na ngogdaba aduga yam nakna na sigi mungsong leije swai deini moina kapsa leije yam nakna koigi thabak sujaba mayam jingda moina lumfu tawge tawba adu urakpadagi chengkhana gi baita hojekse atara kam leitana kapa mani adu ngatang amuge pre hojek koigi state ki koigi force ki sin nausing su yam elat oina leibiri